ngasi ayu phongkhiba tongan Manipuri sifungsing amasum thokiba thawdo wathoksingdagi maruoibe I pausing khongosarga Manipur top channel gi maikedi gi myamna thamjagi ahanbada Sakhangdaba singna nongmei kapsilambada natana nungna thajilamle Tarakle suba Manipur Legislative Assembly mikal nakshilakpaga loinana mafam kyada pamdaba thawdoksing lepa laitana thoklibasigi marakta ngarang ehing nungai matung Pung baroga minit kun ngamangarom tabada su idilbung police station kuanba kairau bitra awang lekai deliba ningthaujam hero jisai nifugun nitoi apok palai khidraba ningthaujam dbn ko pomyu emagi yumda Sakhangdaba singna nongmei round mangarom kapsilam badana nungna thajinduna landaramle thawdo thukpam dagi phangba pawda kapthokraba 9mm pistol gi tokning aniga nung kharaga phangle hari thawdo sigi Maram sapsana khangdrabasu ikui kuidana pangthokodori Tarakle suba Manipur Legislative Assembly mikal gamari leidana kanagumba kharana sathaba oiramba yai haibigi singnaba imung manungi miyoisina phongdorakli loinana mamang thada ningthaujam Rohit ki maraunupa ningthaujam yambana kairau assembly constituency gi MLA oiriba Lauremam Rameshwar yauna masagi yumna yungkiba BJP gi firal ama thangna yanthakhiba gi thawdo ama dilekhi thawdo aduna maram oiraga yamba hariba miyoisi lekai miyamna lebi yaroi haina warepna khibadagi ngasi fawa mafam khangdana leidibani madunatana imung manunga kanagum amataga nuwainadaba lekhide hari Nongmei kapsilambagi thawdo adu yaningdaba phongdoktuna laikai adugi miyamna wakat mifam phambada natana matungda yumlakta sigumba thawong sathabiganu hairaduna mari leinabasingna sengdokpiraknaba herojitki apokpina apil tarakli loinana thawdo adugi matangda irilbung PS da matam sana paw pirabasu laktuna lokotpam tokpa thabak lokotpidri haina penaba phongdorakli ningsingba yabadi kairau assembly constituency gi manungsanba Kairau bitra awang lekai digi ningthaujam yamba kauba miyamana masagi yumna yungba Bharatiya Janata Party BJP gi firal ama thangna yanthatpagi video social media da viral oikhibani hani supali atopa pawmana election gi damak nongmei namduna ki halambara sinabani haiba ibomsa ko na absolute bail pikre Andro Kendra gi election gi mari leinana hawkhiba mamang sei gi November tang 19 gi numidang pung 5 dagi 3 fawgi manungda kaisampat Thongda nongmei namduna mi fana bu nei habigi city police station leiba FIR amada sinabani haba yeripok yambe maya lekai digi singangbam ibomsa ilis tamba sei kunga tret apokpa inawbigi damak session judge Impal West na pre-arrest bail dagi absolute oina ngasi piri haina laukthokre thawdo sigi matangna yeripok yambe maya lekai digi khetramayum kiran sei kunthraga Mathou city police station da November 13 ki nungthilpung ani makaida complaint number langkhalakhi complaint aduna hairibadi tondonba amasum daya koba miyani ga loinana kaisampat thongda pot leiringaida nongmei singdol phaduna puna bu honaki haina complaint langkhathi thawdo adugi damak tambana session judge Impal West city police ki FIR adugi pre-arrest bail pibinaba player nirakhi player aduga mari leinana court police ki report amadi case diary sing lankharanki loinana mamang saigi December 18 da case asigi hearing sathaki hearing adu da petitioner gi council na court phongdorokibadi petitioner sibu police ta lana paw tamsinduna Phakhigadra haibigi singnabasing faure loinana police ki oiba bail report adudasu Alex amadi Vinod Kumar ko bamiye anina city police ta laktuna silhai oina complaint tawkiba laikre report aduda pallibadi makhoigi marup kiran galoinana governor road maningde yu thakluraba matung pauna bazar dagi nambul turel mapanda mangkhraga kaisam thong ahantem lekai da kiran asi phangkhibani hairi henasu pawsina phungdorakli atopa pawmana Mikhal niyam sumna thengnana bo hona begi mahutta force seasonaraga thengnana bo hona ribisi kanem tawi CS Bijoy handak pangto kodoribe assembly mikhal asi niyam sumna khana saina ba yaudana ingna singla thengnana bo hona begi mahutta kana gumba candidate natraga candidate singi khutpu kharana makal kya gi force seasonaduna BJP da atamnana target taraga nampu hafu da mikhal thengnana bo hona riba thawdok singasi akan mamungna kanem tawi haina ngasi kaisampata leiba BJP Manipur Pradesh ki office ta pangthokiba pawgi mifam amada party gi chief spokesperson Songtham Bijoy na haikre Maana makatana haikibeda lakliba mikhal si khana sainabi yaudana prajana apama mute khanjanabagi mikhal ama oinaba BJP na honaduna lakli
अदुबो लेबक थीबदी कनागुंबा कैंडिडेट नत्रगा कैंडिडेट सिंगी थौमी क्याना बीजेपी की थौमी सिंगदा मखल क्यागी अकी अखंग पीबना सिंगबा चथरकपसि लेबक थीबनी लाखलिबा मिखल असिगा मरी लैनना राजनीति की लक्तुनबा मानबा मवोंग हौकिबा था असिगी तरुकी नुमिदांगदा हौजी उपाध्यक्ष ओइरिबी महिला मोर्चा बीजेपी मणिपुर प्रदेश की सेक्रेटरी एल बॉबी देवी की खोम पत्तलिबा मसागी युमदा बोम थमलंबगी थौदोक लैख्रे हाइन स्पल्ली अतोप पावमना मिखल गमरी लैनना मी हाटपा कंडेम तवी खुदक्ता लेपियु एम तोम्बी हंदक मरक मिखल गमरी लैनना हाइरो अमदी सामुरोद मिहात मिपुन सथरकपा मदी मफम कयादना अकी अखंग पीबा मसुम केन खंगनबगी थौंग सथरकलिबसी एमडीए अमदी शिवसेना अकन ममोना कंडेम तवी मसिगुम डेमोक्रेसी बु सिंगनबा थौदोकसिंग असि खुदक्ता लेपियु हाइना ngasi इम्फालगी बाबुपुरादा पांगथोकिबा पावगी मिफम अमदा एमडीए गी कन्वेनर ओइबिगी मथक्ता शिवसेना मणिपुर स्टेट यूनिट की प्रेसिडेंट मोइरांगथेम तोम्बिना हाइख्रेसु हाइरि मखासा तरपोइना तो पावमना पंजाब ता पीएम की खोंसत पांगथोक्त्रिङैदा फार्मर्स सिंग प्रोटेस्ट सथगनी हाइबिसि पुलिसना खांगे स्टेट सिगी वांगबदा थोपा पाव खरा मैमना तेंतंगना थमजगे हौखिबा जनवरी 5 प्राइम मिनिस्टर पंजाब की फिरोजपुर बीजेपी की पॉलिटिकल रैली में सरुक यानबा हुसैनीवाला नेशनल मार्टियर्स मेमोरियल खोंसत पांथोकनबा होनाखिबा फार्मर्सिंगना लंबी थिंगबदगी मिनिट कुल्लोम फ्लाईओवर पन्नुना लेखिबा सिक्यूरिटी लैप्सेस ओइखिबदगिनी हाइबा इंडिया टुडीना सतखिबा स्पेशल इन्वेस्टिगेशन टीमना खंगमंगमले हाइना सुपली अमरोमदना चीफ मिनिस्टर योगी आदित्यनाथ सरकार बु मराल सिरमलगा रिजाइन तौकिबा एक्स मिनिस्टर मौर्या एरेस्ट वारेंट मायोंगनारे यूपी की चीफ मिनिस्टर योगी आदित्यनाथ ना लुसिंगबा बीजेपी सरकार बु मराल सिरमलगा रिजाइन तौकिबा लेबर मिनिस्टर स्वामी प्रसाद मौर्या हौकिबा सही इंग्लिश सिंगनिगा तारागा मरिदा ngang हेड स्पीच सही थांगबमदी कियन खंगनबगी वांगांग सिंगांगबगा मरि लेनना एरेस्ट वारेंट मायोंगनारे मौर्या मिनिस्टर फमदगी रिजाइन तौकिबा हेक नोंगानबगा ngasi एरेस्ट वारेंट अदु मायोंगनाखिबनी एरेस्ट वारेंट अदुगी मतुंगिना एक्स मिनिस्टर मौर्या ngasi कोर्ट एपियर तौनबा खनखि अदुबो मौर्या एपियर तौखिदि मखाताना थासगी कोनगमरी धर्मगा मरि लेनबा फजदबा वैवता क्या ngang saknubuga mari leinana कोर्ट एपियर तौनबा खनख्रे हाइरिबा मतम अदुदा मौर्या सि मायावती की बहुजन समाज पार्टी द लेरिङै मतमनि हाइन सुफुंदोरक्ली अमरुमदना म्यांमार मिलिटरी जुंताना प्रो डेमोक्रेसी फोर्स का खुथोनबदा चाउना अमांगता नंख्रे हौखिबा सहीगी फेब्रुवारी थादा म्यांमार मिलिटरी जुंताना कु तोख्रबा मतुंग तारकपासिदा प्रो डेमोक्रेसी रेजिस्टेंस फोर्स अमदि लेबासिगी एथनिक रिबेल्सिंगा खुथोकनादुना लाखिबसिदा चाउना मिसिमिना नंख्रे हाइना ऑफिशियल रिपोर्ट अमना फोंदोक्ली हौकिबा था डिसेंबर 3 तगी जनवरी 3 फावगी मतमसिदा म्यांमार रेजिस्टेंस फोर्स अमदि इथनिक रिबेल सिंगना अटैक सथदुना लाखिबदा म्यांमार की लन्मी लिसिंगनिगे सहुंगा मारफु सिरे अदुगा सत्रुलोम हेनमना असु अपडंख्रे प्रो डेमोक्रेसी रेजिस्टेंस फोर्स अमदि इथनिक रिबेल सिंगी पुना मिय लिसिंगमगा हुमद्रागा तरत अटैक सथगिबगी थौदोक्ता जुंतागी मैकेद साउना मिसिमिना अमदि असु अपन अदु नंखिबनी मखोइने एम्बुस तौबा ग्रेनेड अटैक सथबा अमदि लैंडमाइन पोखायबा याउना अटैक्सिंग अदु सतखिबनी हाइन सफोंदोरक्ली मखा सथरकपोइना तो पावमन मणिपुर कोविड लक्सिनबा ngamdabagi फिबमदा लैरे था मरिगी मतुंगना नोंगबदा मियै सनिगी मथक्ता कोविड 19 पॉजिटिव ओइरे मणिपुर हौकिबा सै इंग्लिश सिंगनिगा कुनगा मथोय कोविड 19 गी अनिसुप वेब की सैथेंग कन मयुनदुना मिसिमना कयामरुम थोखरबा तुंगदा था मरिगी मतुंगदा ngasi अमुक हाना स्टेट असिदा मियै सनिगी मथक्ता पॉजिटिव ओइबा थेंगरे हौकिबा कुमजा इंग्लिश सिंगनिगा कुनगा मथोय डिसेंबर कुनगा मापनदा मियै सनिगा तारा कोविड पॉजिटिव ओइबा थेंगनखरबा तुंगदा स्टेट असिदा नोंगमन मियै सनि यौदना पॉजिटिव ओइदुना लाखिबनी अदुबो हौकिबा पुंग कुनगा मरि असिगी मनुंगदा सैंपल लिसिंगनिगा सहुंगा मौद्रागा तरुक टेस्ट तौदा मियै सनिगा सुमनगी तरुक पॉजिटिव ओइबा थेंगनदुना पॉजिटिव ओइबिगी सांग 8.6 ता हेंगतख्रे हाइना कोविड कमन कंट्रोल रूम दगी थादोरकपा सिरोल अमना खंगलक्ली सिरोल असिगी मतुंगिना नौनो पॉजिटिव ओइबा थेंगनखिबसिंग अदु इम्फाल ईस्ट दगी कुनगनिथोय वेस्ट दगी हुंद्रागनिथोय थौबाल दगी मरि बिष्णुपुर दगी तारो कक्सिंग दगी अहोम उरखुल दगी अहोम सेनापति दगी अनि संडेल दगी अमा चुचामपुर दगी कुनगा तरेत अमदि सीआईपीएफ की पर्सनल हुमफुगा तरुनी अमरमदना फतहौदी
Samsinba irujasinbana Imphal Turelgi ising mosilhale Manipurgi tampaklamda maru oina Imphal East amadi West ki mafamsingda leiba water supply singi maru oiba ising lawpham oiriba Imphal Turelgi minuthong mapada numit khudingi masing yamlaba miyamna pisu pisam toksinba amot akai langsinba gari chamsinba irujasinbana singba thawong kya Turel khunungda sathaduna Turel asigi ising mosilhanbada sauna mateng pangle Hairiba Mapamasida Numit Kudingi Minutongi Akoibada Kundariba Madi Asanba Kasing the Lady Masing Yam Lava Miamna Turel Kunu Mosil Hanabigi Tawong Sataba Miamna Adumak Teng Naribani Masida Lenga Natraga Mari Lenaba authorities sing the Tawong Singers with Tingnaba Tabok Lokotpagi Mami Amata Uba Pangri Imphal Turel Sydney Tempukri Kanchipur Singna Akampat Basikong Kangla Kiamgai Moirang Khom na singba water supply plant singi ising singpham oiribani masigi sumathakta Turel asigi manak nakpada khundariba miyamna maruoiba ising lofam oina sijinaribani asiguma yamna maruoiba Turel asigi ising mosinanaba thawong kaya sathariba sina miyamna ising asi thakna sanaba sijinabada kinaba phawre hiramasigi matangna Manipur lenga ki Directorate of Environment and Climate Change ki Deputy Director T Brajakumar Pauksi Ashidahai Turel Khunungda Irulusinba Pisu Pisamba Toksinba Yadi Havigi Akaknaba Rule Natraga Ek Makti Laite Dubo Asiguma Tawosina Turelgi Ising Mosul Hanbada Yamna Sauna Mating Pangi Ising Mosul Hanbada Natana Turelgi Mausagi Lazera Makalda Sauna Akai Pepi Ribani Hanisupali Atopa Pawamanamu Mikal Pangtokadaba Laiba Sigi State Singi Manung COVID Kisang Wangbi State Ahum Kangat pada Manipur Yawe Manipur ki district mapan yauna Mikal Pangtokadoribi State Sing Uttar Pradesh amasu Punjab ke ayam district ta COVID license handokpagi sang yamna wangli haina Ministry of Health and Family Welfare gi makhara semba Empower Group na phongdokhiba report amana hairi State ahum asigi apunba district sa mga tarang humdogi manung district maudaraga mangada COVID license handokpagi sang yamna wangli hairi Uttar Pradesh ki district humdraga manga gi manungda humfuga manga Punjab ki district kunganithu ki manungda kunga Mathou amasum Manipur ki district taragataru ki manungda mapanasi category ama category ani gi manungsali leba asigi oina district satre ka taraga maribu COVID ki phibamda yumpham oiraga set mari thokna khaidokli State asida COVID sandokpagi sang asi category amadigi category mari fawba license asi sandokpagi sang hantarakpagi matungina lepli Category ama sina license sandorapagi sang khwaidigi wangma kanglupni aduga category mari asina sandopagi sang yamna nemba kanglupni haina supali makhasa tharakpoina topa pawamana personal mari prosecution sanction tokre haukiba kumja english ngamaga samapan maudraga nipan gi august kunga mapanna kwa kaithel thokiba fake encounter gi thawdo amada urkuldagi major Simringam Saiza amade atopa miyoy mari hatkibada senai haikiba police personnel nipan gi manungda mari lengakna prosecution sanction tokre mi hatpagi thawdu odu senaba matamadugi SI TS Krishnambi Constable Khundongbam Inaubi Constable Agatar Hussein amasum Constable Thangkhongam Longdim gi mathakta ICP section 302 307 201 amadi 34 gi makhada koana cognizance laubaga loinana prosecution sanction tokre adomena lemauri bato po accuse matamadugi constable driver Nongmei Rameshwar constable Baremlon Khamjai constable Laitanthem Saran amadi constable Khundrakpam Ranjita di prosecution laukthoktri hainasu pawsina phongdorakli makhasa tarakpoina to pawamana Jenims authority na tolop pibidre hakibalati ESS ki agency na tolop pibidre haibani Eastern Security Service ESS agency ki makhada Jenimsta security oiduna lairiba security personnel singi phangpham thokpa sahi amagi tolop pithokpiyo haina irang haukibaduga mari leinana ngasi state asida phongba paukse khrada Jenims authority na tolop pebi khidre haina phongkibadu aran mani haina hospital asida mathau toriba security singi makedigi sengdorakli wafam asiga mari leinana ngasi Jenims ki A block to pawmi singa unabigi thoram ama pangdokre pawgi mi phamadura security singi maut siladuna laisang them Sansan Kumari na hai media Jenims ki director na security singi tolop pithok pidre hai kiba adugi mahot Eastern Security Service na pithok tre hai dabani security singi pithok pam thokpa thagi tolop adu Jenims ki authority ki makedigi ESS ki director Lalita tapi khraga
sanphamsing adu mafam khangan khidabani security oibigi contract asi kumja english ngani ga kungi July 15 dagi english ngani ga kun ga mathugi July 15 phawbani hainisu pawsna su phongdorakli makasa tarak poina to pawmana Manipur president rule thambagi mathau tare democratic front state asida political parties singi marakta mimang thona khatna sainaba tarokli bamadi mikhal mangoina na khatna surabagi thongdok kya si yenglaga constitution gi article 356 ki makhana Manipur president rule thambagi mathau tare haina Manipur People's Democratic Front ki founder secretary sapam samungona phongdokre ngasi Manipur press club ta pawmising unabigi thoram amada samungona hai Manipur law and order fogatpagi mami hauju phawd uba phangdre mamang amuta thokidreba mong mikhal ga mari leinana state asigi mafam kya da khana sainaba madi mihat mipun kya thokle masigi mathakta political parties singi marakta mimang thokna khana sainabagi thawong kya phawd tholakle mikhal haiba sidi mihut oigadawriba miyoy adu leibak miyamna khanjagadabani mikhal gidamak yumai thaba numai kaptuna mi hatpa political party amagi office amadi get thugaiba amasum ifiji mai thabana singma wathok kya leptana thokli bisi lebak thibani leiba ngaknanaba leiribo political parties singi marakta fawba mimang thokna amaga khatna sainaba thokli bisi taraina lofam thokti haina spali atopa pawmanamu virus sangkraba numit humni dagi nipan fawba covid sandoi miyoy haksang na coronavirus sangkraba matung numit humni dagi na nipani fawba atopa miyoy sing license asi sandokpa ngami haina Indian Council of Medical Research ki Director General Dr. Balram Bagabakna phongtokre ICMR gi health office ta pangthokiba pawgi bifamamada wangang na duna bagarbana makhatana hai miyoy haksang na virus asi sangkiba numit aduda makal amatagi test tawbada positive oi haiba khangmangamloi maramasna positive oiraga home isolation tawbagi matamasi numit tare nida tension mani RT-PCR test tawbada di miyoy bigi haksang na virus asigi RN particle khara aduma yauduna leiba maramna numit kunni fawba positive result thengna yawi aduma po masina atopa miyoy de sandokpagi oithokpadi leiti masina maram oiduna covid positive oiba miyoy ga sokna samnurba miyoy kudimak test tawbagi mahutta sahi yamlaba amadi hanadagi anaba leiba miyoy damak test tawgadabani haina lenga ana anauba kanglon semkibani masigi sumathakta layong amata uthoktaba miyoy sing positive oiraba matung numit tare ni suduna discharge tawraga nauna test tawba mathau tadi haina supali makasa tarakoina to pamarueba paw khura namo speaker gi tribunal the disqualification ki case lilongi MLA wa antas khana maintainable oidi haiduna silence tarakle MLA RK imona su Supreme Court case lairibana disqualification proceeding lokhat pasung loi harakle pangtok kodoriba taraganito suba Manipur State Assembly election ngi mangoinana BJP da hopsin narakiba MLA sing manungda yawkiba sagolban AC gi RK imo lilongi wai antas khanam sum cycle gi yamthong hawkip ki mathakta makhoi ohumbo 10 schedule gi paragraph 2 clause 2 amasum Constitution of India ki article 191 clause 2 khaktanatana Manipur Legislative Assembly disqualification on grounds of defection rule 1986 ki matung ina MLA oibadigi disqualify tawgadabani haiduna Manipur Legislative Assembly da 10 schedule gi makhada lingliba speaker gi tribunal da wakal akrabasu lilongi MLA gi maikidigi di mahakpu disqualify tawnaba file tawrakliba petition adu maintainable oidi haiduna silence tawrakiba galonina petition adu gi mayukta mahaki maikidigi preliminary objection file tawraknabagi sayol anigi matam pibinaba haijarakre hairi atopa pawmana tractor thaubi leisabi zilarani sanuna hai lenga ki thabak khaktana thabak nate hotna ninglabadi thabak ki thabak ngaktani aikhoi gi lebak siga top state singam su Manipur da ladiba mipum khudimak natraga imung amadagi miyoy ama khakta oirabasu lenga ki thabak pi bai bisi oithokti lenga ki thabak khaktana thabak nate hot pu hotna ninglabadi thabak ki thabak ngaktani haiduna masagi imung manungi sinmilon fogana bu hotna bada tengbang libi masagi sai kunga taru khakta ngai libi leisabi leisram Zilarani sanu na phungdorakli Laisram Zilarani sanu Hairok Part 2 Dhaka Rotagi Laisram Nobin Maitegi Masa Mangagi Manung de Iton Tonmini Mai Masingilamda Waikomani Girls College Tagi Kumza English Singani Taraga Tarukta Political Science ta graduate lesson ki Masin Manaw Yamba Masum Apok Pamadi Apok Pisu Al Oisilakpana akan matabak subagam silaktaba Mabung Ahalsu Mayum Panduna Tonganal Sakiba Mabung Atonba Premjit Maitei khaktana
तालगा पुसिलकप सेल खत ngaiduna lairakpana imung manunggi setmilonda khudongsadaba kya mayuknarakpadigi angamba mating pangnanaba haiduna graduation loisilaba matungda hairo khungi akoibada leiba lanaigi school singda koina satuna mairoi singi exercise book matam khara yolami loisilakpoina topa pau khara namu memorandum gi wafam sing amata sithadana thabak to onthoktrabadi samuraugi oina election boycott tawragani JAC Abuzam zone amadi Abuzam Sasikanta gi miharasi gi langalangjin pung nifunipan fawgi manungda puthoknabagi JAC na government matam thakhiba adu loikhibaga loinana ngasi fawda langalangjin amata puthokpa ngamdana lairiba sibu yaningdaba phongdoktuna samuraugi miyamna CM Bangalore thomjinana lakpada hairangoi thongna police na thatkhre Chief Minister da point manga yawa memorandum ama JAC gi maike digi pisinkhre hairiba memorandum asigi point sing asi amata sithadana thabak to ontoktrabadi handak pangthokodriba general election asi samurogi oinadi boycott tawragani haina JAC gi convener Langlem Rabina phongdokre miarasi gi asuma putho o haiduna mayai lamida total shutdown sathaki mafam kya da wakar mi pham sathaki lunena lamida uwa phajinduna mai thaduna lambi thingmi khongjang sangsinki haina su pausna su palakli Marueba Pomana, oxygen mapung fana pasinduna thamnaba control room hangdoknaba khangalakle. Laiwas the COVID-19 case angak phangna hengalakpa loinana India government ki health secretary Rajesh Bhusana state government oxygen mapung fana pasinduna thamnaba masum oxygen control room hangdoknaba wapam Manipur khangalakre hari. Union Health Secretary Rajesh Bhusana state singna iba sithi amada hai lewasi the COVID-19 gi case asi angak phangna hengalakle laisal asi laksinana bidamak state government na khudaktagi tangai fadaba thabak sing lakot kadabani amasum mari leinaba department singna medical oxygen marang kaina buffer stock ta thamgadabani haina su palakli hari Makasa Tarakle lamjingba finance ki office da thomjinkhre ngaseyu Imphal airport manaki konjang laikai mamang da leiba lamjingba finance ki office da yamlaba investor singna makoina invest tawkiba senpham sing handokadabani haina thomjinkhre loina office ki posai kya su thugai yekhai tawkhre tungna singjamai police ki team sing laktun irang adu control tawkhre hari press ta phabo pawgi matung inadi investor singna lamjingba finance da invest tawkiba senpham sing adu handokadabani haibigi akanbi ihau lairingai serakta lamjingba finance ki office na makoina invest tawkiba senpham sing adu gi document sing adu loina mai thadokre haibigi paw phangmadagi investor singna lamjingba finance ki office da thomjingduna protest adu sadakhibani so haidi Aroiboina topa pawmana ex MLA Surchandra Congress tagi resign tawkhre BJP gi ticket Mikhal thengna pa pamli Kaksing Kendra gi ex MLA Y Surchandra Congress tagi resign tawkhre maana Congress tagi resign tawbagi serado MPCC gi president and lokena pisinkhre lakadariba taragani thoi suba Manipur Legislative Assembly gi Mikhal asida BJP gi ticket mirep oiba pamli Kaksing Kendra gi ex MLA Y Surchandra ngasi pauksi asida unaba amada phongdorakibadi ma Kaksing Kendra gi tam ohumla khaibidi English singani ga taret English singani ga taragani thoi English singani ga taraga tareta MLA oina karakibani mamangi taraga matu suba Manipur Legislative Assembly Mikhal haibidi English singani ga taraga tareta Congress ticket mai panglakraba matung BJP da join tawkibani aduma pu mahakna BJP da yawkiba aduda speaker gi tribunal na disqualify tawbadigi Supreme Court madugi mayokta silence tawkibani Loina Supreme Court ki maikedi su speaker gi tribunal na pikiba ruling adu maram zade haiduna sen ahan khidrabasu atopa case amada masamang MLA oiba yadana lairakibani taragani thoi suba Manipur Legislative Assembly Mikhal asigidama ma Congress tagi toklaba matung atopa party amada Mikhal thengnanaba sem saba loire haukiba January 3 da ma ki supporter kya na kilometer 3 rom sangna satkiba rally duda mi lising tara henmana saru ma pu sawgatuna saru yakhi Maki home polling asi Kaksing Municipal Council gi ward number 5 asidani hairiba jaga asida voter listing mangarum lei voter singaduna maku mapung fana support tawri hanisu pawsina su makatana su phongdorakli adu hauji koina di myam pawsi matang asa lusinjaragi amasum pathusa ki bidu soi ki plan ki kaya yaursu myam ngakpi gini amasum matam ge ba maroi ba ipawsin su myam da lep laitin update pizara kaina channels ki makedi gi thamjari hauji koina di kainersi and thank you